Security ki akan ba section thorang ka loina na ngasi su National Highway 2 da passenger puba gari selan kre miyam da pak sa na khangan ba thorang na tabana lenga ki thorang mahai sa ba haibadudi oihan ba ngam khidre hare Haukiba October Mari the Combined Force ki akan ba section thorang marakta Imphal ga kangpok piga ki marakta passenger puthok pusin tauba gari sen ba haukraba matung ngasi su lambi asida akan ba security ki thorang kya ga loina na passenger puba gari selan kre aduma pumiyam da pak sana khanghalaga paikhalakpa thorang na tabanina lenga ki thorang asi mahisa ba amasung miyam da kana han ba haibadudi oihan ba ngamdre pausna makhata na hai trial tobo aina pangthokliba thorang ase haukiba thangju numitagi paikhalakibani masida miyamgi apamba hena lailaklagadi numit khudingi oina lambi asida passenger puthok pusin tawbagi thabak hauhangani ngasigi oina de Imphal dagi su kangpopi phawdunu chatlaga Senapati phawba passenger amata tongkhide aduga Senapati dagi Imphal lomda lakpada su passenger amata yarokhide lambi da road opening party sing saugri saubadonu yunglaga lepi aduga kangbu amana su pamdaba tawdok sing thorak pathing na bagidamak makhal makha kya gi khusu kholai sing paiduna security force sing na satle ayuki pung taruk rom tarak pada case par anina mang amasung tung saplaga atopa gari Nepalom the security force sing tonglaga bus amakha squad tawraga puba oi hairba bus adu IRB na hek sisnaba makhoi gi parcel sing na tongba bus adu male misam myam gi apamba yenglaga khudong thiba thorak pasing laksinanaba Birte Kendra International Airport asu akan ba section thorang lokhale CRPF ki CEO aman lusingba asoba tem amana airport ki mapanda riot control ga mari lenana khusu khulai sing paiduna isam samba thorang amagumna leiba oi adubu airport ta karigumba matamda miyam thomjilakpa taragadi madubu sapchana thengnana bagi thorang di marol ahum thokna paikhalaga leide airport ki manungda haibadi passenger singna makhoi gi flight sing lakpa ngaiduna leiriba mafam sing aduda civil dress setpa khulai paiba parcel mayam amasu thadoklaga thamme thorang adu kangpok pilomdagi purakpa passenger singna airport manungda sangkhraba matungda thorakpa yaba khudong thiba sing adu ngak thokpa ngamna bagidamaktani hairi pausna makhata na hai haujukte lambi ase hangdokle haiba nakai sengle tawbatabu security force singna pumyom yom laga passenger sing tongan bagi bus sing adu karamba matamda natraga karamba numita sengadage haibadu miyamda paksana khanghanaba thorang amata tawde maduna maram oiraga bus sing adu da passenger amata yaudabane haujukti trial ni haiduna tawriba thorang ase thoina maipa ai haina lawba yade masigi mathakta lambi ase da kanglop anigi meyu singna satoga sin tawbada akiba dum pokane akiba basi lokthuk triba makhai lenga mai phana yamna hona jaragasu mai pakpa ngamkhiroi hairi BJP ki MLA sing pulap tasalaga New Delhi da lairi lusingba amata unaba phangdre Delhi da thomjin nakiba MLA sing ki camp matam sanga sathagani haina pana re President rules loktho handuna anobalenga amaling hanbio haina central leader sing da haijaba satkiba BJP ki MLA sing tupak tasalaga New Delhi da lairi ngasi phawbudi kanagumba center ki lusingba amataga unaduna wari sanabagi paw laitre Delhi da thomjin bada yawkiba BJP ki MLA amana paw se da hai handaki camp asi matam khar sanga satharaba yai MLA sing warawnabsu loire center ki lusingba singi sapchaba pakhum ama phangdriba phawba Imphal thoktanaba warep longnaraga leire ana makhata na hai hayeng phawbugi manungda center ki lusingba sing unanabagi matam lawgane aduga mathangi yumsakaisan numitagide lusingba sing unaba hauragane lusingba sing adu kana oigadoribano haibadumadi mahanu takthu o haiba yakhide adubu BJP ki national president JP Nadda amasung Union Home Minister Amit Shah di soidana unanabagi lista yauraga leire Prime Minister su unanaba matam lawnaba honare karigomba center ki lusingba sing ase unanaba matam piraktraba natraga unasi haiba yaraktragadi Manipur da anobalenga ama lingnanaba miyamna kari pam gadage haibadu khanaraga MLA singna thabak torokani makhoina Delhi da chatringai gi mamangda Imphal da leiringai da oirakpa yaba khudima kupna khanaraga lakhibane masimagna maram oiraga thamoi shoklaba MLA kharan tangai fadaba leiragadi MLA famdagi phaw resign tawgani haina phongdoklamba yaukibadune pausna makhata na hai Manipur da president rules ke lengak leirakpa thani palom phajilakle miyamsu legislature singsu PR gi mahausi nikthi na tangle masida afaba natraga ahawba maset amata yaude haba khangnare maramaduna tangai fadana popular government ama Manipur da link bahaba se legislature singi kokta thongatlaga thamliba polom amane polom ase thangthananaba honaragani hairi
Nakala maromduna anauba lenga ama sembada BJP ge MLA sing amata oina yanarabasu lenga adugi lusingbu Chief Minister oigadoriba mioi adudi khangba ngamduna leiri haidi Manipur President role thamlakpa tha taret ka numit kunga manga ni rom sojilaklaba matam asida anauba lenga ama semlana bagidamak Manipur ge BJP ge MLA sing Delhi da leptana paisinari pausesna phomba pauge matungina de BJP Manipur ge MLA sing ge oina anauba lenga ama semba haiba asi yetnaba leitana yanare adubu anauba lenga ama sembada lusingba Chief Minister oigadoriba mioi adudi haujuk phawba khanba ngamdana leiri haidi loinana anauba lenga ama semnaba ngasi nungthil athengbada Delhi da kem tawduna leiriba BJP ge MLA singi oiba mifam ama pangthoklaba yana leiri haidi mifam asda saruk yana bagi damakta ngasi su MLA kaya Delhi da paisinakre ngasi hianglam kendra ge MLA Dr. Y Rajesyam amadi Wangjing Tentha kendra ge Paunam Brojen Delhi da sangnaba thorang tawkhre haidi Imphal Airport ke anak pemafamda drone gumba posa ama paiba ubadagi flight operation ki thabak matam khara lep lure haidi Imphal International Airport ke anak pemafam oiriba city side rom da drone oigani haina singnaba posak ama atiada paiduna leiba ubadagi Agartala dagi Imphal tamna pairakadaba Indigo flight matam thengthakibaga loinana Imphal gi International Airport ki maikai dagi khodong thiba thoktunaba section tharang lokhatpa oina flight operation ki thabak thoram se matam khara lep lure haidi pausina hai ngasi nungthil pung amaga minute yankhai tare rom tarakpa matamda altitude 3600 tagi 4000 feet manungda drone ama paiduna leiba ubadagi section thorangi thaba adu lokhat khibane tungda Manipur police ki maikai dagi thijinbaga loinana security clearance piraklaba matung mahausa gumna flight operation gi thabak tawkhi haina Imphal International Airport Authority ki maikai dagi phongdorakle airport authority ki maikai dagi khangalakibagi matungena airport ki vicinity gi anakpa mafam sing oiriba Imphal city Imphal West East Nambol amadi Bishnupur district ki area da drone sing sizinadna bamangchongna na khangan khiba leire unauthorized drone sing sizinarapona flight operation amadi aircraft safety da khudong chadaba kya thohanbata natana passenger sing da su khudong chadaba kya mayawna hale makhata na drone operation regulation gi wangmana thabak tawraklabadi loge matungina legal action chapchana lokhatkani haina su khanghalakle Indigenous pillar maikhum hangdokkhre mapu saduna Manipur thugaina bohonabadi yaroi haina jadumanina phongdokkhre Federation of Haumina Manipur da khundarba yellow me kunga manga gi forup ki baming hakpa yumpi indigenous pillar ngasi sawombung kabui khunjauda maikhum hangdoktuna sanga khre sanga bagi thoram adu da yellow me forup kunga manga gi leaders sing amadi CSO kiyana sarugya khe loinana yellow me sing na masagi maramdam ngak sagadabani haina Federation of Haumi gi president sapamcha jadumanina phongdorakle thoram gi nungge oiba warol piraduna sapamcha jadumanina hai yek salai leiba lamdam masigi yellow forup kunga manga gi apun masaktam ama malem gi miyam da utnaba yumbi indigenous pillar asi mafam asida yungduna ngasi maikhum hangdokpani haikhe mahana hai mitopna noma gi yosalakna bohona riba asida yellomi ama oibagi thodang lobani thengkhang kaya da lamdam asigi yellomi singbu namthana bohona rakliba asida punna thengna minaba sange mitop miyansa sengna ireba iramdam ase yosenabagi tanja ama lakpada iramdam asigi yek salai lejaba phurup kunga manga asina ireba ngaksanabagi sapchaba phirep ama logadabane Manipur kanba haibasi phurup amakhaktan ngamloi yek salai lejaba phurup khudimakna pullaga kangadabane yek salai lejaba maitai tangkhul kabui khakta da Manipur kallu haina inthopasu yaroi Manipur ase yellow phurup apunbana ngakpa ngamgane yellow phurup ki nungbi yungba duga mari leinaba wafam jadu manina thamladuna hai Federation asina chahi amaga tha ama sangma yellow phurup senge matenga loinana nungbi asi sakhibane indigenous pillar asi sagat khibane yungliba nungbi asina Manipur gi yellow phurup ase kana no haiba adu malem asida taklagane Federation asina matam suppada apunbana pangal ne haibadu chapchana thajai haikhe thoramadu da indigenous phurup oiriba maitai tangkhul kabui aimol anal siru sothe inpui kharam khoibu koireng singba yek salai lejaba phurup kunga manga gi mihut amadi CSO gi mihut singna sarugya khe Relic camp thadok na yumda hanjilakani haina ITP singna phongdorakre Churchanpur amasung Moredagi lanjelaktuna lamding higher secondary school relic camp amade Kodongpopi sports complex relic camp ta leiriba miyamgi phangpham thokpa sakthung numit humni gi manungda phanghandrabade relic camp thadoktuna hanagi yumpham da chatlagani haina relic camp ani da leiriba miyoi singna phongdorakle relic camp ani da leiriba IDP singna ngasi phangpham thokpa sakthung matam chana phanghandabagi matangda Kodongpopi sports complex relic camp mamangda wakanmi phamduna khongjang sangsenkhe lengangna IDP singki sakthung matam chana dabagi mayokta khongjang sangsilakpane haikhe
Uripok maikaida lagaw sanaba thengkhre laisat amagumna state asigi tampaki mafam kya marumda nupa amasong nupi haiba amathidana lagaw sanaribasi Uripok maikaida di yaroi atingba thamle haina Uripok apunba loki general secretary Samom Durbana phongdokkhre mahana phongdorpagi matungina Uripok maikaida coffee shop restaurant food store tawriba singna numidangi pung 10 phawbadang hangbiu lebaki luraba tanpham asida ekhoina harau kumhaida ka hena penthoktuna leiribasi tawhaningde amadi ireisa kaya mayumda hanba yadabagi chaitheng kya nanglebane phibam asi yengbiraga lagauna chingba sanaba amata tawroidabani haina thamlakle Ming photo thetpa haukhre kumja 1891 ge Anglo Manipuri War da thawaina pontha pi khraba athoba singi photo amadi ming school amadi college singda ngasida ge thetpa haukhre Justice Committee na ngasi phawbada athoba chamaga kun ge ming khangba ngamlai Anglo Manipuri War da chawrakta lanmi lising mangarom saruk yakhi haina panare maduda lanmi lising amaga sahum thawaina pontha pi khi aduga lemhoba singa duna jail da thamkhe kharana sin khibani haibagi report phanglai Justice Committee ge chairman hai Manipur da khundariba Furup Masel Mukna Halaga Tumna Mahalage Habase Indiagi policy ni haiba khangna khong thanga da bani haina phongdokhe Manipur gi Sapi Lanphi Air India Express ki leiting oide haidi ningsing ba thoktraba matam dagi hauna ima ibel singna phi da khunna lolaga semlamba Sapi Lanphi gi mayek sing Air India Express flight ki mamai gi sarukta leiting oina sizinare Sapi Lanphi gi mayek sing asi engineer singna aeroplane gi tail da thawoina yekpa oina tawi asigomba makhal gi yek khotpa asina malem gi miyam da Manipur gi Sapi Lanphi gi masak ta i haina kanagumba singna hainai Sapi Lanphi habasi geographical indication GI Tech Fanglaba Manipur gi akhanaba phi makhalamane mitai nupi singna akhanaba sem saba phi makhalasi malem gi atai atopa mafam amata da phangde lasingi langdagi saba phi makhalasigi masu amubani amsung mapanda angangba oi phi asigi sarukta samu sagol amadi wahong singbagi saktam yawi numit tha thawan misa singhasan amadi ta gi saktam su yawi lanphamda mai palakpagi saktam utpa oina phi asuda tongan ba saktam sing yahon bani hari puwari gi lamai hangdoktuna yenglobada Sapi Lanphi hairiba phi makhalasi Manipur gi ningthauna mathauna leraba lanmi singda akhanaba khudol oina pirami GI Tech phanglabanina hojikti phi makhalasi Manipur natana atai atopa mafam amata da phangde haiba mayek sengna utpa ngamle Manipur da khundariba nupi singna phisalon sagi thabak thoram singda thoidok hendokna haithoi singthoibagi khudam ama oina phi makhalasi puthorakibane phi asi sabada kadingba makhal gi khulai amata sizinade yetumda langlenglaga yamna ningthijana maongda akhanaba phi makhalasi sem sabani hairi Katakta pung kuntra taruki curfew thomkhre Odisha gi Katakta Durga Puja gi mitam ising da thadabaga marirenana kanglop ani khana chainabagi thodok thorakpadagi mafam kya da chauna ungkhanaraktuna mioi kya aso apan nangle police personnel nipan chauna mioi kunga manga aso apan nanglaba matungda authority singna internet thingjenduna pung kuntra ga taruki curfew thomkhre Katak Municipal Corporation Katak Development Authority amadi Moza region gi mafam nipugani thoide state legakna WhatsApp Facebook amadi X atai internet ki khutangda sizinaba social media platform punamak numit taret ni gi oina athingba thamkhi India Telegraph Act 1885 ki section S Clause 2 amasung temporary suspension of telecom services public emergency public safety rule 2017 gi rule 2 clause 1 gi makhada athingba si thamkhibane Katakta Durga Puja ka mari lenana kanglop ani chawno ungkhanarapatagi Gauri Shankar Park manakta mioi kharana mafam nipanda mai thagalakhi mai chaklaba mafam singda changsilba fire service ki mioi singda miyamna nung thomjilakpadagi police person sing thajanduna miyam gi irang laksinaba honakhi hairi